JC Sangsilakpa Khungjang Kuding Mapung Phana Saugutkani SIC Thawbal Okram Wang Matabada Labor Fancier Higher Secondary School Ginupi Masa Mahiro Anina School Degi Halakpa Gilambida Sangai Festival gi duty Satluba Kaksing Police Personnel Sing Tonglak Bus Amara Thomdun Mahiro Amasiriga Amasokan Kibagi Matang the Police na Meeoi Minungsi Amata Utkidabagi Tawong Adubo Singa Ideal Club SIC na akan bamong yaning to pongturag club asin at hadurok pasirol amana hai mahiroi ama siraga amana soktun leiro pawdo police personnel sing aduna asokpa amasung leikhidrabu nupi masa aduda minungsi utuna kannaba honabagi mahuta nan thokpa yanaba asiba masa adubu uwa singthokpagum gari makhadagi singthokpa loinana asokpa adubu hanna yengramdana senkiba thoduk adubu asauba thodang lawriba nupi police personnel aduga mafum aduda duty tawduna leiramba Police personnel singi mathakta matik chaba action lawkhutkedabani thodok asigi mari leinana semkiba JSC na sangsilakpa khungjang khudingmakta youth progressive club singa mathak modern club amadi singa ideal club na mafung phana sagutkani leikidrabe amadi soklaba mahiroi imung manungki awabada saruk yazari 2030 फाउबगी मनुंगदा अवांग नोंगपोकता लेरिबा जिउ लिसिंग मंगागा चनिपान इजराइल दा पुनबा थौरांग अयाबा पीखरे इंडिया की अवांग नोंगपोक लमदमदा लेहौरिबा जिउ लिसिंग मंगागा चनिपान कुमजा 2030 फाउबगी मनुंगदा इजराइल दा पुनबगी थौरांग इजराइल की लेरांग अयाबा पीखरे Jewish Agency for Israel फोंदोखिबगी मतुंग इना बिनय मनासे हाइना खंगनबा फुरुप असि अवांग नोंगपोक इंडिया की इजराइल दा पुनबगी थौरांग अमा नवेंबर 19 इजराइली गवर्नमेंट अयाबा पीरे ममांगदा हाना अयाबा पीखरबा जिउ लिसिंग अमा चनि यावना पुन मियोइ लिसिंग मंगागा चनिपान कुमचा 2030 फाउबगी मनुंगदा इजराइल दा पुनबगी वरेप अमा लेगांगना लौखिबासि सिंथानिंगाई ओइ हाइना Jewish Agency for Israel ना फोंदोखि एजेंसी असिना मरु ओइबा थौदांग लौरगा इजराइल की चीफ कैबिनेट Conversion Authority amadi Population and Immigration Authority kusan maduna jiu sing hondok na thawrang lokhot kadawri ninthi na masa khangduk bagi thabuk paikat matung da mioi sing adu tongan tongan ba flight sing da hondok na thawrang tawri thawrang asi lokhot pada sawrang na dollar million kungatare rom sangani haina panari Immigration and Integration Minister Officer Sofor na hiram asigi matang paikat ki ba proposal ama Israel ki cabinet na ayaba pi ki bani thawrang asiga mari leina Rebis की म्यूट कंबू अमा इंडिया दा लाकदौरी पुलिस ना मियाम बुनुंगसिगदबनी ताथी तवैना तौबीबा सुमदे एन बिरेन पुलिस पर्सनल सिंग मथौ पांगथोकपद मियाम बुनुंगसिगदबनी कैदंगोय ताथी तवैना तौबीबा सुमदे हाइना मणिपुर की हानगी चीफ मिनिस्टर एन बिरेन फोंदोकरे वफम मसिंगसी कॉन्स्टिट्यूशन डे की थौरम यावु लाकदा पौमी सिंग हंगबु वहंग अमगी पौखुम पिरतुना हाइकिबनी मागना हाइके पुलिस ना मिनिंगसिगा लोइना मथौ पांगथोकदबनी फना खुदुंगचादबा तानफम मयोगनरबसु का हेनबा थवंग तौरोइदबनी इंटरनली डिस्प्लेस पर्सन आईडीपी सिंग की मयोगता पुलिस ना सथकिबा थवंग अमसुंग मियामना संगाई फेस्टिवल पांगथोकपा यारिंगदबी मतंगदा पौमिसिंग हंकिबु वहंग अमगी पौखुमदा मागना हाइ डेमोक्रेसी दा बाहिनस की सन्नफम लेते संगाई फेस्टिवल बॉयकॉट तौबगी मतंगदा हंगबु वहंग अमगी पौखुम पिरतुना मागना हाइकी संगाई फेस्टिवल पांगथोकपा नत्रन पांगथोकतबा हाइबसि लेंगाकी अपामबगी मखा पोली हिरम असिगी मतंगदा करिगुंबा कमेंट अमता पिनिंगाई लेते डेमोक्रेसी चटपा लेबाक ओइबनिन अपामबा मीना फेस्टिवल पांगथोकपदा अकाइबा लेते चपमानबा मोंगदि यानिंगदबा मियोइसिंगना मसागी अनिंगबा अपामबा वखलोन फोंदोकपदसु थैदोकना काइबा लेते पानबे आबदी सौंबुंग अमसुंग सजीवादा हांगबा रिलीफ कैंपसिंग संगजफम लौदुना लैरिबा दोलाई थाबी इको अमदी सदु येनखोंगी आईडीपी सिंग मयुमदा हंजबगा लोइनना लाकपदा पुलिसना लंबीदा थटलगा यामना तथी तवैना तौबीखिबगी सक्तम सिंग वीडियो वायरल ओइरकिबनी पर्सनल सिंग अदुना सगोलमांग कम्युनिटी हेल्थ सेंटर दसु टियर गैस कापसिनबा लैख्रबनी युंगांग पुरकपा ट्रक लंबीदा मियामना थटलगा थुगाइरुबदा पुलिसना टियर गैस कापख्रे जिरीबाम फाउदुना लाकपा ट्रक अमंगरांग नुमिदांग अथेंगबदा मियामना खुंबुंग बजारदा मियामना नमदुना खामहरगा चेक तौरुबदा युंगांग थन्ना यावबा ट्रक ओइरंबदगी मतम खरा फाजिंदुना थमलुरे पुलिसना ट्रक अदु मखोइना फारगा पुरकपनी हाइरबा फावबदा मियाम अदुना थदुगु हाइबा याखिदे युंगांगसिंग अदु मफमदुदा थुगाइदुना मंगहनगदबनी हाइदुना मथंग मथंग लौथरगा थुगाइबा हरकी पुलिसना खामबदा यारक्तबदगी टियर गैस सेल के अमरम कापतना मियाम अदु तानखाइरबा मतंग पोटलमसिंग अदु कानबा ngamhauki पुलिसना थादोरपा चेरोल अमगी मतुंग इना युंगांगसिंग अदु कांगपोकपि डिस्ट्रिक्ट की मरुंग चनबा कैथेन मानबी पुलिस स्टेशन दा कंबाइन फोर्सना चेक तौरुबदा थागत ngomkhibani एक्साइज डिपार्टमेंट की मियोइदा सिन्नरबा तुंगदा लोगी ओइबा थबुक लौखतननबा इम्फालदा पुरखिबनी तंजादुदा लंबीदा नुपी मयाम अमना गरी खामलगा यूसिंग अदु थुगाइनबा होनरखिबनी हाइरी युंगांगसिंग अदु ट्रक AAS 01NC 2547 दा पुरखपनी गरी अदुगी ड्राइवर की ममिंगना फरजन अली सही कुंगदरित कौई महक आसाम की बारपोर्टगिनी मैजिक मोमेंट केस 19 ऑल मॉक्स केस कुनगनिपान यावना लुपा लाख तरा का मापन लिसिंग कुंथ्रागनी थोई रोमगी युंगांग फारे बोसेम की चेयरमैन लौथोकिबा महिरोई खुनाइदा सिंगनबनी लुप तरु रेगुलर ओइना हबलकिबा बोर्ड ऑफ सेकेंडरी एजुकेशन मणिपुर बोसेम की चेयरमैन ताम लोइद्रिंगैदे मरम अमता पीदना लौथोकिबगी थवरुंग असि महिरोई खुनाइदा सिंगनबनी हाइना महिरोई लुप तरुकना थदुरपा चेरोल अमना हाइरी
ꯆꯦꯔꯣꯜ ꯑꯁꯤꯅ ꯍꯥꯏ ꯆꯦꯌꯔꯃꯦꯟ ꯂꯧꯊꯣꯛꯈ꯭ꯔꯕ ꯃꯍꯥꯛꯀꯤ ꯃꯍꯨꯠꯇ ꯑꯦꯗꯨꯀꯦꯁꯟ ꯑꯦꯁꯀꯤ ꯗꯥꯏꯔꯦꯛꯇꯔꯅ ꯕꯣꯔꯗꯀꯤ ꯆꯦꯌꯔꯃꯦꯟꯒꯤ ꯆꯥꯔꯖ ꯄꯨꯔꯒꯅꯤ ꯍꯥꯏꯅ ꯊꯣꯛꯂꯛꯈꯤꯕ ꯑꯣꯔꯗꯔ ꯑꯁꯤ ꯅꯦꯆꯔꯦꯜ ꯂꯣ ꯑꯣꯐ ꯖꯁꯇꯤꯁ ꯊꯨꯒꯥꯏꯕ ꯂꯣꯏꯅꯅ ꯀꯨꯝꯖꯥ 2021ꯒꯤ ꯑꯥꯒꯁต์ 19 ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯄꯔꯁꯣꯅꯦꯜ ꯑꯦꯟड ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯇꯤꯚ ꯔꯤꯐꯣꯔꯝꯅ ꯊꯣꯛꯈꯤꯕ ꯑꯣꯐꯤꯁ ꯃꯦꯃꯣꯔꯦꯟꯗꯝ ꯑꯗꯨꯒꯤ ꯄꯣꯏꯟꯠ ꯅꯝꯕꯔ 3ꯗ ꯌꯥꯎꯔꯤꯕ ꯋꯥꯐꯝꯒꯤ ꯃꯥꯌꯣꯛꯇꯅꯤ ꯕ꯭ꯌꯨꯔꯣꯀ꯭ꯔꯦꯠ ꯑꯣꯐꯤꯁꯥꯔꯁꯤꯡꯕꯨ ꯑꯦꯛꯖꯥꯝ ꯁꯤꯟ ꯂꯥꯡꯂꯤꯕ ꯕꯣꯗꯤꯗ ꯊꯝꯕꯤꯒꯅꯨ ꯍꯥꯏꯕ ꯃꯍꯩꯔꯣꯏꯁꯤꯡꯒꯤ ꯈꯣꯜꯂꯥꯎꯒꯤ ꯇꯥꯌꯣꯟꯅꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯕꯅ ꯕꯣꯁꯦꯝꯒꯤ ꯆꯦꯌꯔꯃꯦꯟ ꯂꯧꯊꯣꯛꯈꯤꯕꯒꯤ ꯑꯣꯔꯗꯔ ꯑꯁꯤ ꯆꯠꯅꯕ ꯌꯥꯔꯣꯏ ꯑꯁꯤꯒꯨꯝꯕ ꯂꯩꯉꯥꯛꯀꯤ ꯈꯨꯗꯛꯇ ꯅꯤꯡꯉꯛꯄ ꯊꯕꯛ ꯇꯧꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤꯅ ꯕꯣꯁꯦꯝꯒꯤ ꯊꯕꯛ ꯊꯧꯔꯝꯗ ꯈꯨꯗꯣꯡꯆꯥꯗꯕ ꯊꯣꯛꯍꯜꯂꯛꯄ ꯌꯥꯏ ꯍꯥꯏꯔꯤ ꯁꯦꯀꯦꯟ 10 ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯃ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯂꯤ ꯔꯤꯄꯣꯔꯠ ꯁꯦꯀꯦꯟ 10 ꯈꯨꯗꯤꯡꯒꯤ ꯅꯨꯄꯤ ꯑꯃ ꯅꯛꯅꯕ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤ ꯍꯥꯏꯅ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯔꯤꯄꯣꯔꯠ ꯑꯃꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁ ꯑꯣꯐꯤꯁ ꯑꯣꯟ ꯗ꯭ꯔꯒ ꯑꯦꯟड ꯀ꯭ꯔꯥꯏꯝ ꯑꯃꯁꯨꯡ UN ꯋꯨꯃꯦꯟꯒꯤ ꯔꯤꯄꯣꯔꯠꯅ ꯍꯥꯏ ꯀꯨꯝꯖꯥ 2024ꯗ ꯅꯨꯄꯤ 90,000 ꯅꯠꯇ꯭ꯔꯒꯅ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯂꯤ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ 70% ꯍꯥꯠꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯅꯨꯄꯤ ꯑꯗꯨꯒ ꯅꯛꯅꯕ ꯂꯣꯏꯅꯕ ꯑꯃꯁꯨꯡ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯅꯅꯤ ꯃꯥꯂꯦꯝꯒꯤ ꯇꯣꯉꯥꯟꯕ ꯂꯩꯕꯥꯛ 118ꯗ ꯊꯣꯛꯈꯤꯕ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛꯁꯤꯡꯒꯤ ꯃꯇꯥꯡꯗ ꯀꯨꯞꯅ ꯊꯤꯒꯠꯂꯛꯄ ꯃꯇꯨꯡꯗ UNꯒꯤ ꯔꯤꯄꯣꯔꯠ ꯑꯁꯤ ꯐꯣꯡꯂꯛꯈꯤꯕꯅꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯑꯃ ꯅꯠꯇ꯭ꯔꯒꯅ ꯑꯃꯗ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯂꯤꯁꯤꯡ ꯀꯌꯥꯃꯔꯣꯝ ꯊꯣꯛꯂꯤ ꯅꯨꯄꯤꯁꯤꯡꯒꯤꯗꯃꯛꯇꯗꯤ ꯈꯨꯗꯛꯇꯒꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏ ꯑꯣꯏꯕ ꯃꯐꯝ ꯍꯥꯏꯕꯁꯤ ꯃꯁꯥꯒꯤ ꯃꯌꯨꯝꯗ ꯑꯣꯏꯕꯒꯨꯝ ꯇꯧꯔꯤ ꯍꯥꯏꯅ ꯁ꯭ꯇꯗꯤꯒꯤ ꯔꯤꯄꯣꯔꯠꯅ ꯐꯣꯡꯗꯣꯔꯛꯂꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯇꯕ ꯃꯥꯂꯦꯝꯒꯤ ꯂꯩꯕꯥꯛ ꯑꯃꯠꯇ ꯂꯩꯇꯦ ꯐꯦꯃꯤꯁꯥꯏꯗ ꯍꯥꯏꯅ ꯈꯪꯅꯕ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯊꯣꯛꯄ ꯂꯩꯕꯥꯛ ꯑꯐ꯭ꯔꯤꯀꯥꯅꯤ ꯃꯃꯥꯡ ꯆꯍꯤ ꯈꯛꯇꯗ ꯑꯐ꯭ꯔꯤꯀꯥꯒꯤ ꯅꯨꯄꯤ 22,000 ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯊꯣꯛꯈꯤ UN ꯋꯨꯃꯦꯟꯁ ꯄꯣꯂꯤꯁꯤ ꯗꯤꯕꯤꯖꯟꯒꯤ ꯗꯥꯏꯔꯦꯛꯇꯔ ꯁꯥꯔꯥ ꯍꯦꯟꯗ꯭ꯔꯤꯛꯁꯅ ꯍꯥꯏꯈꯤ ꯌꯨꯅꯥꯏꯇꯦꯗ ꯅꯦꯁꯟꯁꯀꯤ ꯃꯈꯥꯗ ꯂꯩꯕ ꯇꯣꯉꯥꯟꯕ ꯑꯦꯖꯦꯟꯁꯤꯁꯤꯡꯅ ꯑꯈꯟꯅꯕ ꯊꯧꯔꯥꯡ ꯀꯌꯥ ꯂꯧꯈꯠꯂꯕꯁꯨ ꯃꯥꯂꯦꯝꯗ ꯅꯨꯄꯤ ꯍꯥꯠꯄꯒꯤ ꯊꯧꯗꯣꯛ ꯃꯄꯨꯡ ꯐꯥꯅ ꯊꯤꯡꯕ ꯉꯝꯗ꯭ꯔꯤ ꯅꯨꯄꯤꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯀ꯭ꯔꯥꯏꯝ ꯊꯣꯛꯄꯒꯤ ꯆꯥꯡꯁꯨ ꯅꯣꯡꯃꯒꯤ ꯍꯦꯟꯒꯠꯂꯛꯂꯤ ꯑꯃꯔꯣꯝꯗ ꯋꯥꯔꯜꯗ ꯍꯦꯜꯊ ꯑꯣꯔꯒꯅꯥꯏꯖꯦꯁꯟ WHO ꯅ ꯏꯟꯇꯔꯅꯦꯁꯅꯦꯜ ꯗꯦ ꯐꯣꯔ ꯗ ꯏꯂꯤꯃꯤꯅꯦꯁꯟ ꯑꯣꯐ ꯚꯥꯏꯑꯣꯂꯦꯟꯁ ꯑꯒꯦꯟꯁ ꯋꯨꯃꯦꯟꯒ ꯃꯔꯤ ꯂꯩꯅꯅ ꯊꯥꯗꯣꯔꯛꯈꯤꯕ ꯔꯤꯄꯣꯔꯠ ꯑꯃꯅ ꯍꯥꯏ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯅꯨꯄꯤ 3 ꯈꯨꯗꯤꯡꯒꯤ ꯃꯅꯨꯡꯗ ꯑꯃꯃꯝꯗꯤ ꯁꯦꯛꯁꯨꯑꯦꯜ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯆꯩꯊꯦꯡ ꯐꯪꯂꯤ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅ ꯁꯦꯛꯁꯨꯑꯦꯜ ꯚꯥꯏꯑꯣꯂꯦꯟꯁꯀꯤ ꯆꯩꯊꯦꯡ ꯃꯥꯌꯣꯛꯅꯗꯨꯅ ꯂꯥꯛꯂꯕꯁꯨ ꯐꯤꯚꯝ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯃꯇꯤꯛ ꯆꯥꯕ ꯊꯧꯔꯥꯡ ꯑꯃꯠꯇ ꯂꯧꯈꯠꯄ ꯉꯝꯗ꯭ꯔꯤ ꯃꯃꯥꯡ ꯆꯍꯤ ꯈꯛꯇꯗ ꯃꯥꯂꯦꯝꯒꯤ ꯑꯣꯏꯅ ꯃꯁꯥꯒꯤ ꯆꯍꯤ 15 ꯍꯦꯜꯂꯕ ꯅꯨꯄꯤ 13 ꯔꯣꯝ ꯁꯦꯛꯁꯨꯑꯦꯜ ꯚꯥꯏꯑꯣꯂꯦꯟꯁ ꯃꯥꯌꯣꯛꯅꯈꯤ ꯅꯨꯄꯤꯒꯤ ꯃꯥꯌꯣꯛꯇ ꯀ꯭ꯔꯥꯏꯝ ꯆꯠꯊꯔꯝꯂꯤꯕ ꯃꯤꯑꯣꯏ ꯑꯌꯥꯝꯕ ꯅꯨꯄꯤ ꯑꯗꯨꯒ ꯌꯥꯝꯅ ꯇꯣꯏꯅ ꯂꯣꯏꯅꯕ ꯃꯤꯑꯣꯏ ꯉꯥꯛꯇꯅꯤ WHOꯒꯤ ꯗꯤꯄꯥꯔꯠꯃꯦꯟꯠ ꯑꯣꯐ ꯁꯦꯛꯁꯨꯑꯦꯜ ꯔꯤꯄ꯭ꯔꯗꯛꯇꯤꯚ ꯃꯦꯇꯔꯤꯌꯦꯜ ꯆꯥꯏꯜꯗ ꯑꯦꯟड ꯑꯦꯗꯣꯂꯦꯁꯦꯟꯁ ꯍꯦꯜꯊ ꯑꯦꯟड ꯑꯦꯟꯖꯦꯟꯒꯤ ꯂꯥꯏꯟ ꯃꯦꯔꯤ ꯁꯥꯔꯗꯤꯍꯥꯅ ꯍꯥꯏꯈꯤ ꯅꯨꯄꯤꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯁꯤꯡꯒꯤ ꯃꯇꯥꯡꯗ ꯔꯤꯄꯣꯔꯠ ꯇꯧꯗꯕ ꯀꯦꯁ ꯀꯌꯥꯃꯔꯣꯝ ꯂꯩ ꯃꯥꯂꯦꯝꯒꯤ ꯃꯐꯝ ꯄꯨꯝꯅꯃꯛꯇ ꯑꯦꯋꯥꯔꯅꯦꯁ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯄꯥꯡꯊꯣꯛꯇꯨꯅ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯋꯥꯈꯜ ꯇꯥꯍꯜꯂꯕꯗꯤ ꯅꯨꯄꯤꯒꯤ ꯃꯥꯌꯣꯛꯇ ꯆꯠꯊꯕ ꯀ꯭ꯔꯥꯏꯝꯒꯤ ꯀꯦꯁꯁꯤꯡ ꯃꯁꯤꯡ ꯍꯦꯟꯅ ꯔꯤꯄꯣꯔꯠ ꯇꯧꯔꯛꯄ ꯊꯦꯡꯅꯒꯅꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯅ ꯐꯣꯡꯗꯣꯛꯈꯤ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯔꯦ ꯍꯩꯉꯥꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯟꯅ ꯂꯩꯕ ꯀ꯭ꯋꯥꯟꯊꯥ ꯈꯕꯝ ꯃꯅꯤꯡ ꯂꯩꯀꯥꯏꯗ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯀ꯭ꯋꯥꯟꯊꯥ ꯑꯍꯜ ꯂꯨꯞꯇꯒꯤ ꯑꯁꯦꯝ ꯇꯣꯟꯗꯟꯕ ꯑꯄꯣꯛꯄꯒꯤ ꯃꯤꯡ ꯒꯨꯅꯤꯟꯗ꯭ꯔ ꯀꯧꯕ ꯃꯤꯑꯣꯏ ꯑꯃ ꯅꯣꯡꯃꯩꯅ ꯄꯥꯟꯗꯨꯅ ꯁꯤꯔꯦ ꯃꯍꯥꯛ ꯀꯝꯗꯧꯅ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤꯕꯅꯣ ꯍꯥꯏꯕꯒꯤ ꯃꯇꯥꯡꯗ ꯆꯞ ꯆꯥꯕ ꯄꯥꯎ ꯐꯪꯗ꯭ꯔꯤ ꯑꯗꯨꯃꯛꯄꯨ ꯁꯣꯏꯕꯗꯒꯤ ꯃꯃꯥꯟꯅꯕ ꯑꯃꯒꯤ ꯂꯥꯏꯁꯦꯟꯁ ꯀꯟꯅ ꯀꯥꯞꯊꯣꯔꯛꯄꯗ ꯄꯥꯟꯗꯨꯅ ꯐꯤꯚꯝ ꯂꯨꯅ ꯁꯣꯛꯄꯗꯒꯤ ꯔꯥꯖ ꯃꯦꯗꯤꯁꯤꯇꯤꯗ ꯃꯇꯝ ꯈꯔ ꯂꯩꯈꯠꯅꯔꯕ ꯇꯨꯡꯗ ꯂꯩꯈꯤꯗꯕꯅꯤ ꯍꯥꯏꯅ ꯑꯀꯨꯞꯄ ꯄꯥꯎ ꯉꯥꯏꯅꯔꯤ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ ꯐꯥꯔꯦ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯆꯨꯔꯥꯆꯥꯟꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯑꯦꯛꯁꯄ꯭ꯂꯣꯁꯤꯞ KG 90 ꯌꯥꯎꯕ ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯂꯣꯡ ꯔꯦꯟꯖ ꯔꯣꯀꯦꯠ ꯐꯥꯔꯦ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯒꯣꯜꯃꯥꯜ ꯈꯨꯡꯒꯪꯗ ꯉꯔꯥꯡ ꯊꯤꯍꯨꯝꯕꯒꯤ ꯊꯕꯛ ꯆꯠꯊꯕꯗ ꯔꯣꯀꯦꯠ ꯑꯁꯤ ꯐꯥꯕ ꯉꯝꯈꯤꯕꯅꯤ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯇ ꯆꯠꯊꯕ ꯑꯣꯄꯔꯦꯁꯟꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅ ꯔꯥꯏꯐꯜ ꯑꯃ ꯕꯣꯜ ꯑꯦꯛꯁꯟ ꯔꯥꯏꯐꯜ 2 ꯄꯨꯜ ꯃꯦꯀꯥꯅꯤꯖꯝ ꯔꯥꯏꯐꯜ 2 ꯏꯝꯄ꯭ꯔꯣꯚꯥꯏꯖ ꯃꯣꯇꯣꯔ ꯑꯃ ꯍꯦꯟ ꯒ꯭ꯔꯦꯅꯦꯗ 2 ꯗꯤꯇꯣꯅꯦꯇꯔ ꯑꯃꯁꯨꯡ ꯔꯦꯗꯤꯑꯣ ꯁꯦꯠ ꯑꯃ ꯐꯒꯠꯄ ꯉꯝꯈ꯭ꯔꯦ ꯕꯤꯁꯅꯨꯄꯨꯔꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯗꯦ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯗꯣꯞ ꯇꯧꯈꯤꯕ ꯆꯍꯤ 63 ꯁꯨꯕꯒꯤ ꯊꯕꯛ ꯕꯤꯁꯅꯨꯄꯨꯔ ꯗꯤꯁꯇ꯭ꯔꯤꯛꯇꯁꯨ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯄꯨꯖꯥ ꯑꯦꯂꯪꯕꯝ ꯑꯃꯗꯤ ADMꯅ ꯂꯨꯆꯤꯡꯗꯨꯅ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯉꯁꯤ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯊꯧꯔꯝ ꯑꯁꯤ ꯉꯁꯤ ꯗꯤꯁꯇ꯭ꯔꯤꯛ ꯑꯁꯤꯒꯤ ꯊꯝꯕꯥꯜ ꯃꯔꯤꯛ ꯀꯣꯂꯦꯖ ꯑꯣꯏꯅꯥꯝꯗꯁꯨ ꯀꯣꯂꯦꯖ ꯑꯁꯤꯒꯤ ꯄ꯭ꯔꯤꯟꯁꯤꯄꯜ ꯄ꯭ꯔꯣꯐꯦꯁꯔ KH ꯃꯣꯍꯦꯟꯅ ꯂꯨꯆꯤꯡꯗꯨꯅ ꯀꯣꯂꯦꯖꯀꯤ ꯀꯟꯐꯔꯦꯟꯁ ꯍꯣꯜꯗ ꯄꯥꯡꯊꯣꯛꯈꯤ ꯃꯁꯤꯗꯁꯨ ꯅꯠꯇꯅ ꯔꯨꯔꯦꯜ ꯑꯦꯀꯥꯗꯃꯤ ꯑꯣꯐ ꯂꯣ ꯑꯣꯏꯅꯥꯝꯒꯤ ꯁꯦꯃꯤꯅꯥꯔ ꯍꯣꯜꯗꯁꯨ ꯑꯦꯀꯥꯗꯃꯤ ꯑꯁꯤꯒꯤ ꯏꯝꯄ꯭ꯂꯣꯌꯤꯁꯤꯡꯅ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯍꯥꯏꯔꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯉꯥꯛꯅ ꯆꯠꯀꯅꯤ ꯍꯥꯏꯅ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯋꯥꯁꯛ ꯂꯧꯈ꯭ꯔꯦ ꯃꯤꯅ ꯐꯠꯇ꯭ꯔꯕꯗꯤ ꯑꯐꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯆꯟꯅꯐꯝ ꯂꯩꯔꯣꯏ ꯒꯣꯚꯔꯅꯔ ꯂꯩꯕꯥꯛꯀꯤ ꯑꯇꯩ ꯑꯇꯣꯞꯄ ꯃꯐꯝꯁꯤꯡꯗ ꯄꯥꯡꯊꯣꯛꯄꯒꯨꯝ ꯃꯅꯤꯄꯨꯔꯗꯁꯨ ꯍꯃꯥꯔꯥ ꯁꯪꯕꯤꯙꯥꯟ ꯍꯃꯥꯔꯥ ꯁ꯭ꯋꯥꯕꯤꯃꯥꯟ ꯍꯥꯏꯕ ꯊꯤꯝꯗ 65 ꯁꯨꯕ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯗꯦꯒꯤ ꯊꯧꯔꯝ ꯄꯥꯡꯊꯣꯛꯈ꯭ꯔꯦ ꯏꯝꯐꯥꯜꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡꯗ ꯂꯩꯕ ꯃꯅꯤꯄꯨꯔꯤ ꯁ꯭ꯇꯦꯠ ꯐꯤꯜꯝ ꯗꯤꯕꯦꯂꯞꯃꯦꯟꯠ ꯁꯣꯁꯥꯏꯇꯤ ꯑꯣꯗꯤꯇꯣꯔꯤꯌꯝꯗ ꯄꯥꯡꯊꯣꯛꯄ ꯊꯧꯔꯝꯗ ꯒꯣꯚꯔꯅꯔ ꯌꯥꯎꯅ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯑꯉꯝ ꯑꯊꯧꯁꯤꯡꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯉꯥꯛꯅ ꯆꯠꯀꯅꯤ ꯍꯥꯏꯕꯒꯤ ꯑꯄꯨꯟꯕ ꯋꯥꯁꯛ ꯂꯧꯃꯤꯟꯅꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯔꯥꯖ꯭ꯌ ꯁꯚꯥꯒꯤ MP ꯅꯤꯡꯊꯧ ꯂꯩꯁꯦꯝꯕ ꯁꯅꯥꯖꯥꯎꯕ ꯍꯥꯟꯅꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ N ꯕꯤꯔꯦꯟ MLAꯁꯤꯡ ꯆꯤꯐ ꯁꯦꯀ꯭ꯔꯦꯇꯔꯤ ꯗꯣꯛꯇꯔ ꯄꯨꯅꯤꯠ ꯀꯨꯃꯥꯔ ꯒꯣꯌꯦꯜ ꯑꯃꯁꯨꯡ ꯃꯁꯤꯡ ꯌꯥꯝꯂꯕ ꯃꯍꯩꯔꯣꯏꯁꯤꯡ ꯁꯔꯨꯛ ꯌꯥꯈꯤ ꯊꯧꯔꯝ ꯑꯗꯨꯗ ꯋꯥ ꯉꯥꯡꯂꯗꯨꯅ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯑꯖꯣꯏ ꯀꯨꯃꯥꯔ ꯕꯥꯂꯥꯅ ꯍꯥꯏꯈꯤ
ꯀꯨꯝꯖꯥ 1948ꯒꯤ ꯅꯕꯦꯝꯕꯔ 13ꯇ ꯀꯣꯟꯁꯇꯤꯇ꯭ꯌꯨꯌꯦꯟꯠ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯏꯟꯗꯤꯌꯥꯒꯤ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯑꯦꯗꯣꯞ ꯇꯧꯈꯤꯕꯒꯤ ꯅꯤꯡꯁꯤꯡꯅꯤꯡꯉꯥꯏ ꯑꯣꯏꯕ ꯅꯨꯃꯤꯠ ꯑꯗꯨꯕꯨ ꯅꯧꯍꯧꯅꯅ ꯅꯤꯡꯁꯤꯡꯗꯨꯅ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯊꯧꯔꯝ ꯑꯁꯤ ꯄꯥꯡꯊꯣꯛꯇꯨꯅ ꯂꯥꯛꯂꯤ꯫ ꯀꯨꯝꯖꯥ 1950ꯒꯤ ꯖꯅꯋꯥꯔꯤ 13ꯇ ꯃꯄꯨꯡ ꯐꯥꯅ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯠꯅꯍꯟꯈꯤꯕ ꯇꯥꯔꯕꯁꯨ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯆꯠꯅꯍꯟꯕꯒꯤ ꯌꯨꯝꯐꯝ ꯊꯣꯟꯈꯤꯕ ꯅꯕꯦꯝꯕꯔ 13ꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯤꯑꯣꯏ ꯀꯥꯡꯂꯨꯞ ꯄꯨꯝꯅꯃꯛꯅ ꯆꯞ ꯃꯥꯟꯅꯕ ꯊꯥꯛꯇ ꯍꯤꯡꯃꯤꯟꯅꯕꯒꯤ ꯄꯥꯟꯗꯝꯗ ꯀꯣꯟꯁꯇꯤꯇ꯭ꯌꯨꯁꯟ ꯁꯦꯝꯈꯤꯕꯅꯤ꯫